adomgi mobile da adom na pairiba mobile dugi screen touch adu yarakta matamda karam mongda adomgi screen touch adu yahangadage amadi yarakta matamda karam mongda servicing center yaudraga su matam kharagi adomna sijinaba yagadage amadi sinaba yai habdugi matanda karam mongda sinagadage habu taksarake aduga amana hairiba adomgi mobile screen touch adu karimba servicing center da chatlorgadi soidena semba natraga semdaba natraga paisa changani or changoi habadu adomgi wakhalanda soidena leibirangani adu matang asida adomda khoina thamjagadaba si karino haijarabada adomgi screen touch adu yarakta matamda kadamaina karamba mongda semgadage karama mongda tamna check toraga yayade habadu hana yengadage habadu matangda taksarke amadi karamna download tawgani download tamuduna karamna sinagani habadu su taksarke mityeng taminashi waklonda amadi adomgi wahang kaya matholakani madudi karino haijarabada aigi mobile di samna habada vivo ni aigi mobile di mi ni aigi mobile di atopa model ni haiduna makal mayam soidena haibirakani adubu haiba singasi hairiba mobile adu khenabi matungina code so dum khenai code tu aina soidena thamjarake adubu ahambada adom tawgada basi aigi di Samsung mobile ni na kamai tawra kana adongi phone du da changbiragani smai changa matungda smaina changa matungda adomna nambigada basi karino hakanda samaina nambiyo star has 0 star has samaina number ga adom atomda changrani samaina changra matungda adomna yengbigada basi sida red green blue adagi receiver vibration mega cam adagi grip sensor touch speaker sub key front cam adagi whole IC black haina samaina khoina makan si test away adubu sida red ogana red samaina test away ya red nambiba samaina lakani adubu green da nambiba samaina test awbani makan se samaina ye blue da namja blue tokani adubu khoina maroina tawgada kaino kanda adomgi mobile do kadai da touch screen do yada pake adomgi mobile do touch to kadai da yadre no haybadu yengai gitamakani aduna kaida botai akoina touch sida nambi gani touch namakanda sumaina ugani sumaina ubasta adomgi khotuna sidida singbiyo sida sumaina singbada warini sumaina aina singbada sigi pose sumaina singbada green loina chale haibani sigi size sima yare haibani somda musing ase somda musing matamda somda zo green loin chale adu tadi sigi pose su yare adi somna kanam yengji shida su yare aduga somna kan left side da zo yengji oiram du smaina musing da matamda smaina yare smaina ka ritadi si chingbada smaina yare ba ritadi somatha da zo chingji yare smaina chingbada yare ka si test ni ko sensor si akhoi gi mobile si screen ta si yaya di yening agi adubu samaina sim sing basda singjan matam da dong khusna ta store sing matam da yadaba jaga samaina yaure en khala seba samaina sing basda khar jaga khar gap si le sing bai ai ko adu si jaga khar yadren khala seba sima kha gi si yadre khar mi yadre kha yadre daura si samaina toita di hai ba jaga si yadre habadu sina so tor kaneba samaina adongi mobile screen touch to yadre habdu so tor kaduni ada so tor pasta koina kari upai sinagada kanda adongi mobile duda tawgada basi karino hair kanda masima problem sida adongi mobile lu semode pasame am changaduni adubu kudak yoiba adagi adomna kudak yoina tawwe aba potta haijaragadi karino hair kanda Google Play Store dagi koigi cursor ma download tawbigani haibadi koiki laptop sinarabada koina laptop sinabada koina mobile laptop sinaba matamda koina mouse sinabada maina tawnaba cursor ma koina download tawba darka hoi madu ko maina tawdage haibadu ujarake adu download tor matungda haiba mobile du da touch screen yada problem adu soidena solve tawgani mityeng taminashi sida mayam yengbigani adomgi cursor du adomgi mobile du dagi
left side tagi natraga adongi right side tagi adomna swipe tawbini swipe tawi matamda adomna hairiba pot asi sida yengbiu sida kadong cursor tholakani haiba pot cursor je adomna pamba changningiba app atutaida adomna si pubiraga click tawbigani click tawbi matamda adomna changningiba app adu hana adomgi screen touch tu yadaba oiramba tarakasu sumaina hairiba condition asida adomna lakpiraga hairiba pot asida changaga yengbiba yagani kudamaina habda Flipkart ki app sida khoi changage hairi click ama sai nambiba sumaina maga sumai hang tore si condition sida adom lakani amadi sumaina adom yengba yagani adubu adomgi cursor je kumai pothorkada ya da left ki side tagi singthorpa ma na taga right side singthorpa ma adom na pam madam tawbigani sumai singthorpa right tagi singthorpa da sumai lae sumaina pubiba adomgi mobile adu touch screen yada targadi haiba cursor si sumai tawduna pothorkadabani adubu haiba cursor si adomna kamai tawduna karamba play store dagi karamba app na chanagadagi haibde adamna thibigani tawbadabu karamba app no haybadu play store da changaga haibatang myang phamna thamjage myeng tapigani reachability cursor haibani samaina adamna reachability cursor hairaga nambiu play store da adamna play store da namakanda adongi play store da list tawraga myam tholakani hairiba cursor adongi mouse kumna sineba yaba app adu adongi mobile gi play store da tholakani adida adomna karamba kanona app na adomda chanagadage haibadu adomna hairiba app tu download tawbiraga hojiki mobile da ikoina screen touch yada matamda hairiba film asida sinagadabani adubu aina mayamna thamjaningi se aina hojik Google Play Store gi download tawjaiba kaino si app asi maming smart cursor haidana sidaida ahum sobada laire si yangbio si ahum sobada smart cursor one handed mode haidana sidaida laire se blue color gi masini aina hojik download tawra matungda aigi mobile install tawra matungda aina haiba app asina ai ki screen touch yadaba jaga aduda haiba cursor du poraga ai khutna thengba chamanai samai tawna cursor du poraga adongi mobile du gi touch screen yadaba du si ki mityeng na sijinaba yai haibadu utchabani adom hai por si download tawra matungda kadamaina sinagadage kamaina allow tawgani and permission tawgani haibadu mathang tholakani adomna hena yenga kanda adomna hena yengbira kanda kamai tawun haibadu next one by one step by step adamna tawbigani tawra matung haiba por asi sinabigani yamna laiba kainoni adubu masi smart cursor one handed mode haiba app asi khatana trakasu masida uriba app mayam astagi adamna apama makhanbiraga haiba adamgi mobile aduda hoigi screen touch nungaitaba aduma pot adu ki problem adu haiba app asigi matengna sonsoi na solve tawgani khali aduga amana adongi mobile da hairiba pot asi download tawdurisi adongi screen touch hoigi mobile si mafam amada lengba sungya yadraba touch taw hawa yadraba duitadi kamai tawda ha problem dadi adongi whole screen do amata touch tawba yadragadi kamaina tawdage haibadu adugi matangda adomna comment da natraga khoina Pijariba email ID du da adom comment tawbirakani comment tawbikanda karamna sijinagadage haibdugi matangda su sonsoi na video mate maka minute amagomba ani gomba gi video mama mangi mamangna thamjage samaina cursor na adom changaga hai pot asi tawba yai haibadu utchabani mayamda haiba video asina adom dongi problem adu sonsoi na mateng oigani haibasi thamjawle na matang sta Yengbiriba amukka na khurumjari